lupa crore mari gi drug konana phakhiba mioi hom jail da thajankhre Khuyathong da leiba PCDC oil pump manak da leiba Nagaland State Transport Compound manak tagi lupa crore mari rom gi heroin kilogram ani ga dasmik sino ama taruka konana phakhiba nupa ani loinana nupi ama yauna mioi ahum adu Chief Judicial Magistrate Imphal West ki court na numitara mangani judicial custody remand pi khibaga loinana matam adu loiraba tungda special judge NPS Manipur gi court ta puthokna na bakhangan khre court na judicial custody remand pi khraba mioi ahum madudi laisram bhumesor chahi nifuni thoi apokpa gi mingna achauba tingri mayai lekai wairokpam jiten chahi kunthra nipan apokpa wairokpam mohon Yairipok Khoirom Mathak Lekai amasung Hema Pradhan chahi nifuni thoi Kangla Tongbi Hathi Khwa dagini Case adu the court pi khiba order adu da pali wafam adudi haukiba June 13 ki ayuk pung 10 rom tawada akaknaba pawma phangbadagi Customs Division Imphal gi team amana nupa ani amasung nupi ama yauna lupa crore mari romgi heroin ni hain singnaba potlam kilogram ani rom masak khangdaba mioi amada khoyathong da leiba Nagaland State Transport Compound managta kusinagadore hai ba pau ama phangki atopa mioi anina independent witness oina mathau tawhananaba Deputy Commissioner Customs Division Imphal gi office ta kauki makok thongba officer sing gi poktak matung ina independent witness ani aduga loinana Customs Division gi officer team amsung anti smuggling unit ki staff sing aduga awang AOC lambi da laklaga makoina chingnari ba mioi sing adu phananaba lakhi Mafam adu yauraba tungda customs officer sing aduna singnari ba mioi sing adu masak khangdok pangamki loinana mioi sing adu nungtin pung amrom tarak pada fa bangamki custom officer sing aduna masana masabu saktak laga makoi drug sing pubra haina hangbada ahan bada makoi yazaning khide adu moina makha ta na wahang pau hangbada makoi disiriba maral adu yazaki mioi sing adu pha bada Miyam tinba hengalakpa amasung gari chathok chasin da singnaba hengalakpadagi mioi ahum aduna makhoibu saphaba mafam amada pubinaba haijarpadagi makhoibu Deputy Commissioner of Custom Imphal gi sangakfam da leiba office ta purga makha ta bathabak sing laukhatki mioi sing adugi mathakta laukhatpham thokpa procedure sing laukhatlaba tungda nobidang pung 3:13 rom tarakpada formal oina NPS ki makhada phagatki loinana mioi sing adu July ama fawba numitara mangani judicial custody remand law khibga loinana mathangi court ta puthokpada makoi special judge NPS ki court ta oina puthokna makhangan ki Thonaujam Brinda Assembly Mikhal the candidate oigadori Laglibi sahi sok lisingani ka kuntare tapang thokadoriba tarhom doirak suba Manipur Legislative Assembly Mikhalda ya School Assembly Constituency da Thonaujam Brinda amukasu candidate oirgani haina miyam da lagthokadori Thonaujam Brinda Manipur Police Service da MPS Police Officer ama oina thabak tawrambadagi voluntary retirement lawduna politics da khongdaraktuna haukiba sahi sok lisingani ka kuni thoi da pangthokkiba Tarani thoirak suba Manipur Legislative Assembly Mikhalda Janata Dal United ki tiketa candidate oikibani lagliba Jun kunma thoi nomaijing numit ki ayupung mapan tabada Thonaujam Brindabu mahagi ya school janmasthan da leiba yumda lagliba Assembly Mikhalda ya school asida candidate oina nabagi miyam da lauthokadori Delhi Legislative Assembly gi Secretary Dr. Yumnam Arun Kumar na Haukiba lepak pukpan numittagi Delhi Legislative Assembly gi Secretary oina thopukre mahak hanana Lok Sabha Secretariat ki Director oina leirambane Mayai ka badrak amadi ganja kilo 38.8 manga mai thadoktur manghankre District Police Manipur Narcotics and the Affairs Border amadi Security Agency singna fagalakhiba tungan ba narcotics drug amadi psychotropic substance kilogram 38.8 manga ngarang Imphal West ki lamding da leiba Sija Common Biomedical Waste Treatment Facility da mai thadoktur manghankre Manipur Police Department sinduna pangthokkiba pre amadi post trial drug disposal gi thawramaduda IG Intelligence and the NAB Ningsen W the IGAP ani
N Herojit Maitei, DIG Range 1 and 2 M Pradeep, SP NAB W Basu amadi SP Imphal West KHH Bhikant Su Saruyaki. Mai thaduna mangan khraba tungan ba narcotics, drugs and the psychotropic substance sing amadi heroin powder kilogram mariga dasmik mari brown sugar kilogram manga dasmik ahum WY tablets sino dasmik mari ani ASP capsules kilogram aniga dasmik taruk nipan amadi ganja kilogram kuntaruka dasmik manga sino nipan punna kilogram kuntra mapan ga dasmik ahum mapan manga ni hari Tarumadu Gumari Lenana IG Intelligence and the NAB Ningsen W na High District Police Manipur Narcotics and the Affairs Border Amadi Security Agency Singna Lamdomasidagi Mayai Kaba Drug Sing Marufangna Mutatuna Masama Uphaba Drug Free Oiba State Ama Uhenanabagi Damakta Kathok Pagaloinana Sokthabanaidana Honarakpagi Mahi Oina Mamang the Su Mayai Kaba Drug Ki Potlam Kaya Fagatuna Manghankre Makha Tarakpo Oina Tongan Mamafam Singdagi Fagalakiba Heroin Powder kilogram mari dasmik mari brown sugar kilogram manga dasmik ahum WY tablets kilogram sino dasmik mari ani SP capsules kilogram ani ga dasmik taruk nipan amadi ganja kilogram kuntaruk dasmik manga sino nipan punna kilogram kuntra mapan ga dasmik ahum mapan manga ngarang mai thaduna manghan khibani Makata nasu asiguma mayai ka badra ki polam sing asi phagatuna muthat nanaba sangselak pathabak thoram sing da miyam na mating pangbiu hai nasu mahakna paujalakli Numin mangani ki police custody da thajin khre Jaipur June 33 Jaipur ki court amana ngarang Pakistani intelligence agency sing gi damakta aron athok ki pau lauram ba miyoi ama numit mangani police custody da thajin khre Mustaq Ali sahi kuntaruk surba miyoi ama ngarang CID intelligence na fakibani special public prosecutor Sudesh Sadban na paumi sing da haiki Ali bu ngarang special judicial magistrate Jaipur metropolitan ama gi court ta puthok pagaloinana wahang pahong taunana bagi damakta maha kunumitare ni police custody da remand laubi naba haijaki adubu court na mahapu June kunni thoi phawwa numit mangani police custody da remand tauki haina mahakna phongdokli mahakna haiki Ali Jaisalmer district ki higola kidni dagini amadi mahak ki thabak thoram sing na maram oiraduna mahak CID intelligence na kupna senaduna lakhibani ki basahi ani romasi Ali social media ki kuthangda Pakistani intelligence agency singi handler singa pau fauna duna lagpagi wafam preliminary investigation chathabada khangmangam le hainasu police na phongdorkli ka hena sariba sigi matungina UP government na kalen suti sangdokre Hojik Uttar Pradesh state ta ka hena sabagi phibam oirkliba asigi mityeng makhada Uttar Pradesh government na Basic Education Council gi makhada leiba school sing amasung recognized institution sing gi kalen suti June gi kunmari faw ba sangdokre haina official sing na phongdokre Basic amasung secondary education gi additional chief secretary Partha Sarthi Sen Sharma thokpa order amagi matung inna Hojik sahi kudingi oina megi kundagi hauraduna kunmari fawba kalen suti thargani amasung June gi kunmanga dagina regular class haurgani official sing duna haiki state sida sabagi sang hengalakpa galoinana mahiroi sing aso engam thongandana bagi damakta chief minister Yogi Adityanath ki direction matung inna warebsi lawbani Now na semdoklaba schedule gi matung inna hojik anauba academic session gi damakta sem saba loisanaba Oja Singh Siksha Mitra Singh instructor Singh amasung non teaching staff Singh na June kunithoi dagi June kunmari fawba school Singh da report tawba darkar organi hainasu makoina phongdorkli official Singh duna haiki mai taknanaba ising amasung atai tangai fadaba kudingmak matik sana fangananaba su school Singh da government na khangankre Aina yadaba mawongda leiramba Bangladeshi masa tarahumdoi fare Haryana Haryana gi Gurugram da aina yadaba mawongda leiramba Bangladesh masa tarahumdoi fare amadi makoi Maraibag ta halan kragani haina police na ngasi phongdokre Police official amana phongdokpa matung inna leibak ki security amadi law and order gi yenglaga Gurugram da
ain yadaba mawongda leiriba Bangladeshi machasing masak khangdoknanaba Gurugram police na akhanaba verification drive ama sathari mahakna haiki Gurugram gi Deputy Commissioner of Police Crime Hitesh Yadav ki makhada sathariba drive asigi saruk oina crime branch ki team amana Gurugram ki construction site sing amasung slum area sing da akhanaba checking operation ama sathaki operation adugi manungda tongan ba construction site amasung slum area sing da leiba mioi singi masak maming amasung makoi gi citizenship na singba verify tauki haina phungdokladuna mahakna haiki verify tauroba matungda operation adugi manungda lo na yadaba mawongda leiramba Bangladeshi macha trahomdoi faki makoidagi makoigi Bangladeshi citizenship kamari leinaba che sangsing su phangki haina mahakna phongdokli official singduna haiki wahang pauhung sathabada Bangladeshi macha singadu Bangladeshi agent singi mateng galoinana West Bengal gi Kaliaganj border faurga loan na India da changlakibani hai bakhang mangamle makoi laborer sing sarga Gurugram da leirom khibani hai na su phongdokladuna official sing aduna hai ki makoi mari leinaba legal process ki khuthang da marewak ta halan khragani Assistant Commissioner of Police Navin Sharma na hai ki pharba Bangladeshi macha sing adu Bangladesh ki identity card sing pairom ki amadi Bangladesh ki number sing da mayum da phone taurom masu thengnaki makoi maribak ta halan kinunaba legal processing lokalagani hai na phongdokladuna Sharma na hai ki makoi halan kinab gi darkar oiba formalities sing loidriba fauba makoi manesar da leiba deportation center mada thamgani kanaguma singna chingnaningai oiba mioi sing natraga mapan lamgi mioi sing ain yadaba mawongda leiramba thengnarabadi khudakta police ta pau pibinanasu Gurugram police na appeal tawrakli South Korea na North Korea ga lona bangamkhai manakta misam sangbagi athingba lauthokadauri South Korea na military facility regulation reform singi manungsanna North Korea gi lona bangamkhai ga naknaba mafam singda misam sing sangbada thamba athingba sing komthoklagani haina leibak asigi defense ministry na yumsaki sanumita lauthokre Defense Minister Ahangu Vek na briefing amada haiki nakan ani khariba demilitarized zone faur ga chatpa military demarcation line MDL gi kha thangba sarukta kilometer 10 na konba mafam da leiba civilian control line CCL tangka kaya thok na sok lisingani ka kuntret gi MDL dagi kilometer 3 long gi sang da adjust tawrgani control protection zone singdagi square kilometer saniga humdra rom athing bakhara hanthaba restricted protection zone singi thakta puthargani amasung restricted protection zone singi square kilometer samri gi yankhai da thamba athing basing lauthok lagani operation da kanadrawa military obstacle khara lauthok lagani Ministry na border region singda agricultural drone operation singi damakta approval laihan nanaba amasung sok lisingani ka kontareta CCL haunanaba gi damakta mobile app based access control system ama thamnanaba su thorang paikhatle ahanna haiki anova security environment ama adapt taunanaba thorang singa si paikhatpani border area singda living conditions sing amasung regional development ki phibam phagathanaba amasung operational requirement lahenanaba paikhat pathorang singni hairi Dr Singh na ibase yaudana lok thungba amadi lok khubgi hidak sing piroidabani ministry lok thungba amadi lok khubgi hidak sing yauna hidak mahi makhal sing Dr Singh na iba chatnaba yaba che sang sing yaudrabadi pidanaba Ministry of Health and Family Welfare na notification ama thokre Ministry of Health and Family Welfare na the drugs Fifth Amendment rules sok lising ani ka kuntaruk asi semdoktuna drug rules lising masamapal nifu manga gi schedule ke drug singdagi syrups haibo si lauthokibani schedule ke asina antiseptic contraceptive amasung atai drug and cosmetic act ki makha da yonba amasung sungba drug sing asi komthoktuna leiri drug rules ki schedule ke dagi syrup haibo si lauthokkiba sina hidak sing adu license pairaba physician amana piba aiba zerol yaudravadi laiba yahandabani kumja lisingani ka kunmanga da Madhya Pradesh ta contamination tawraba lokhob gi hidak pithak lobani haiba thodokta angang 13 laikhidaba adugi matungda
Drug Regulatory Body asina mityeng changduna lakpani. National Formulae of India sok lising ani ka kuntarukna lok thongba amadi lok khoba ga mari leinaba hidak sing asi chahi ani gi makha gi angang sing da prescribe tauba natraga yanthokpa thingnana ba wafam pukhalakpa laikre haina the mint na report tauri. Kumja lising ani ka kunmanga da Madhya Pradesh ki apik pataon amada angang sing si khibagi thaudok aduga lokho hidak thaklobaga mari leinaba wafam sing thorki Chayol amagi manungda angang taramari loko hidak thaklubadagi laikidabagi thaudok thokhibadi masiga manaba case sing Rajasthan da thokhibasu laikre thaudok sing adugi matung tarakpada thijanbada lokhobagi hidakta diethyl glycol gauba apikpa sang da thakpada kidney da sokhanbata natana fail oibi yabagi oithokpa laiba hu chenba chemical sa da nifunipan da smik taruk yauramba thingnakibani World Health Organization gi matung inna diethyl glycol amasung ethylene glycol asina acute kidney injury thokhanduna siba naba nanghanba phawba yai hairi